mang cái lên sinh biến và vì hiệp somoji ate baru mapang sing alaman alwe moibe mapuna mapuai na anbaga ikai kumna bokcheri sainingi lai asi akoi ngasai akoi tamo dinam min haibi dibaduni Manipura sainingi lai pamsi pabinu bisi yang tang bani adu wari masa khangde adu iban akoi upanas kawa pabi upanas yang thara de masi pawagi matam si ei de badong ayang mana tawi dharma sisu pawagi di yeng bane hena bahok na pami adu wari masa ni mahanga ki woi badina adu ga ama wari masa ma paraga mukum janba adi asangna pa matam da mu pali abadina wari masa si yang pamnaba masallama saidai masallama manipura boy adu sei pabina mi sidi yang tang ni hai sering di lari ama koi na kana ko ba ma da biru ba ma da masi pa ko siang tang di tang naga sering sina atei saida di mata masalati dari mana da ba masigi yang na phasa masarum khara aruga masida samsul luraga di handok pa ya da ba masigi jagat da man lai buse masi sering nungsi biba sering ibiba aruga sering pamsa bas khat tana masigi magun se sei magun sei khangdani nai khanje ai isama ki oina haije batara da suai ade saida ni masal mayam se ai paje adu wai sei na mon de hena khuloi je alwa sei na mon de hena puning da apa se pok se aduna ingraji de ibani khangde maite ron de ibani khangde sei gi lai sing se na thoyau na yang baik paana na masih matam lai gadi aduga ai na pawo phanga gadi masih ai pona je aduna imu noren jit na sailing lai ka mai hana na puthok pir ko se ai hoi na di ai mai dagi hoi na di ai lanai hoi na ai congratulation ai pijari sailing nungsi biba sailing da thawai yau biba manipuri saida da ano wa ba ma thore hai da ai thamoi se ai congratulate tawjeri mayamna khambi baduni Narendra Jinsi Manipurda mayamna sakkhana ri se artist samoi nani pangma samang su hai baduni algalai si da su magi biodata su pi aina Manipur State Kala Academy da lejeri ne da ai office ki kari thau mayam si dagi ai Kolkata da agai yak toina wajani kan da lei ne da exhibition ni kari ama magi pangja chache matam du da akoi gi ai si akoi Manipur bhavan dai leiti ayam bana akoi gi government art college di hostel se saya palese matam se sai no jabada Narendra Jinsi Swamani arugi ngo Kulachandra Premananda Roy aduga ngobi ati ai nang sing jaba mai amam sule hai da sing si ujikti Manipur ki masak nai ba mai ngai tongan film sing da mayam na masak khangna ba artist loi hoi da bani adu asum haina aina Kolkata da kari da gi hong na matam da gi hong na aina masak khangjara bani na ra se adu matam da aina khangki da ba madi bangsi lai ye poina adu ga lai ye pagi fine arts ki satra moina adu haina da khangi adu se i bagi ingit si Madu da bangun da su ai na thengda jagi de aluga mahat su wafam si ai sei pami sei nung si ai mar da sei si I hai gi wafam si su pahna kai ne su phongdok ki de sei iba kabiga lai iba artist ga ani si kani ta khena de na ko na hai di ai akoi masai tamo dinam ni so hai bi ti badani akoi di kano sisu lai sisu painting sisu saying wang ang daw saying amani ay lai sigi marum dari akoi di Dr. M. Robert na yang pasana malijum na IB aduga mahak ki na phungdo pi ba ayang baya share thokje saying iba kabi siga aduga lai ba artist siga ani sei mapungga ai kalimata khena diana ai khanje
ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯂꯥꯀꯥꯔ ꯑꯃꯗ ꯀꯂꯥꯀꯥꯔ ꯍꯥꯏꯕꯁꯤ ꯂꯥꯏ ꯌꯦꯛꯄ ꯑꯣꯏꯕ ꯌꯥꯏ, ꯏꯁꯩ ꯁꯛꯄ ꯑꯣꯏꯕ ꯌꯥꯏ, ꯖꯒꯣꯏ ꯁꯥꯕ ꯑꯣꯏꯕ ꯌꯥꯏ, ꯏꯚꯟ ꯁꯩꯔꯦꯡ ꯏꯔꯤꯕ ꯃꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯂꯥꯀꯥꯔ ꯑꯣꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕꯗꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯄꯥꯋꯔ ꯑꯃ ꯃꯈꯣꯏꯗ ꯁꯦꯝꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯃꯣꯗꯤ ꯅꯪꯅ ꯍꯥꯏꯈꯤꯗꯨꯅꯤ ꯂꯩꯁꯦꯝꯕꯒꯤ ꯍꯥꯏꯕ ꯇꯥꯏ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯒꯤ ꯄꯥꯋꯔꯁꯦ ꯃꯁꯤ ꯌꯥꯎꯗꯅꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯀꯂꯥꯀꯥꯔ ꯑꯣꯏꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯕ ꯉꯝꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯂꯩꯔꯤꯕ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯗ ꯇꯨꯡꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯇꯨꯡꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯌꯦꯛꯂꯛꯏꯕꯅꯤ, ꯐꯖꯔꯕ ꯁꯩꯔꯦꯡ ꯀꯌꯥ ꯏꯔꯛꯏꯕꯅꯤ, ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯊꯣꯔꯛꯏꯕꯅꯤ, ꯅꯣꯚꯦꯜ ꯀꯌꯥ, ꯗ꯭ꯔꯃꯥ ꯀꯌꯥ ꯃꯗꯨꯗꯒꯤ ꯁꯥꯒꯠꯂꯛꯏꯕꯅꯤ, ꯏꯁꯩ ꯀꯌꯥ ꯃꯗꯨꯗꯒꯤ ꯂꯦꯡꯉꯦ ꯍꯥꯏꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯛꯏꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯦꯡꯕꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ, ꯖꯒꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯑꯍꯜ ꯀꯅꯥꯃꯠꯇ ꯂꯩ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯇꯦ, ꯖꯒꯣꯏ ꯁꯥꯕꯁꯨ ꯍꯩꯇꯦ, ꯂꯥꯏ ꯌꯦꯛꯄꯁꯨ ꯍꯩꯇꯦ, ꯁꯩꯔꯦꯡ ꯏꯕꯁꯨ ꯍꯩꯇꯦ꯫ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯩꯔꯦꯡ ꯏꯕ ꯍꯥꯏꯕ ꯀवि ꯑꯃ, ꯏꯁꯩ ꯁꯛꯄ ꯉꯝꯕ ꯍꯥꯏꯕ, ꯖꯒꯣꯏ ꯁꯥꯕ ꯉꯝꯕ ꯍꯥꯏꯕ, ꯂꯥꯏ ꯌꯦꯛꯄ ꯉꯝꯕ ꯍꯥꯏꯕ ꯃꯤ ꯑꯃ ꯂꯥꯛꯏꯕꯅꯣ? ꯁꯦꯛꯁꯄꯤꯌꯔꯅ ꯅꯠꯇ꯭ꯔꯒ ꯇꯦꯒꯣꯔꯅ ꯅꯠꯇ꯭ꯔꯒ ꯇꯣꯜꯁꯇꯣꯏꯅ ꯅꯠꯇ꯭ꯔꯒ ꯀꯥꯂꯤꯗꯥꯁꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯌꯥꯝꯁꯤꯅ ꯅꯠꯇ꯭ꯔꯒ ꯄꯤꯀꯥꯁꯣꯅ ꯂꯥꯏ ꯐꯖꯅ ꯌꯦꯛꯄ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯑꯐꯥꯎ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯁꯤꯅ ꯐꯖ ꯐꯖꯔꯕ ꯂꯥꯏ ꯃꯌꯥꯝ ꯌꯦꯛꯄ ꯉꯝꯃꯤ, ꯐꯖ ꯐꯖꯔꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ, ꯁꯩꯔꯦꯡ ꯃꯌꯥꯝ, ꯋꯥꯔꯤ ꯃꯌꯥꯝ ꯏꯕ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯝꯗ꯭ꯔꯤꯅꯣ? ꯃꯗꯨ ꯈꯦꯠꯅꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯍꯥꯏꯕꯁꯦ ꯁꯦꯝꯕ ꯉꯝꯕꯒꯤ, ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯑꯃꯗꯧꯅ ꯑꯩꯈꯣꯏꯗ ꯁꯦꯝꯕ ꯉꯝꯕꯒꯤ, ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ, ꯂꯩꯁꯦꯝꯕꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯒꯤ ꯄꯥꯋꯔꯁꯦ ꯑꯩꯈꯣꯏ ꯃꯤꯆꯝꯗ ꯂꯩꯇꯦ, ꯑꯗꯨ ꯃꯈꯣꯏꯒꯤꯗꯃꯛ ꯂꯩ꯫ ꯑꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯒ ꯁꯩꯔꯦꯡ ꯏꯕ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯁꯦꯝꯕ ꯉꯝꯕꯒꯤ, ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯀꯜꯄꯅꯥꯒꯤ ꯁꯛꯇꯤꯁꯤ ꯃꯤꯆꯝꯗꯒꯤ ꯃꯈꯣꯏꯗ ꯂꯩꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯏꯃꯣ ꯅꯔꯦꯟꯗ꯭ꯔꯖꯤꯠꯇꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯅꯦ ꯑꯗꯨꯒ ꯁꯩꯔꯦꯡ ꯏꯕ ꯉꯝꯕ ꯑꯃꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯅꯦ ꯑꯅꯤꯁꯤ ꯄꯨꯟꯅ ꯇꯨꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯍꯥꯛ ꯐꯪꯉꯤ꯫ ꯑꯗꯨꯅ ꯃꯁꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯇꯥꯡꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯑꯃꯅꯤ꯫ ꯑꯗꯨ ꯃꯍꯥꯛꯅ ꯃꯁꯤ ꯐꯖꯅ ꯑꯩ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ, ꯃꯍꯥꯛꯄꯨ ꯌꯦꯡꯖꯔꯤꯕ ꯑꯩꯈꯣꯏ ꯚꯥꯕꯣꯛ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯁꯤ ꯑꯄꯥꯝꯕꯅꯤ꯫ ꯁꯩꯔꯦꯡ ꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯁꯩꯔꯦꯡ ꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕꯁꯤ ꯊꯃꯣꯏ ꯉꯥꯛꯇꯅ ꯃꯁꯤ ꯌꯥꯗꯕ ꯌꯥꯎꯏ꯫ ꯃꯁꯤꯗ ꯋꯥꯈꯜꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ꯫ ꯊꯃꯣꯏꯒꯤ ꯏꯃꯣꯁꯟꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯁꯤ ꯈꯛꯇꯅ ꯁꯩꯔꯦꯡꯒꯤ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤ ꯄꯥꯟꯗꯝꯁꯤ ꯑꯣꯏꯕꯁꯤ ꯉꯥꯛꯇꯁꯨ ꯃꯄꯨꯡ ꯐꯥꯗꯕ ꯌꯥꯎꯏ꯫ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯉꯥꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯂꯥꯏ ꯌꯦꯛꯀꯅꯤ, ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯉꯥꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯐꯖꯕ ꯁꯩꯔꯦꯡ ꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯈꯜꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤ꯫ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯃꯣꯏ ꯑꯅꯤꯁꯤ ꯄꯨꯜꯂꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯗꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯥꯏ ꯌꯦꯛꯄꯒꯤꯗꯅꯤ ꯈꯪꯗꯦ, ꯁꯩꯔꯦꯡꯒꯤꯗꯅꯤ ꯈꯪꯗꯦ, ꯁꯥꯏꯗꯒꯤ ꯑꯦꯅꯤ ꯃꯆꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯊꯃꯣꯏꯒꯤ ꯏꯍꯨꯜ, ꯁꯦꯟꯇꯤꯃꯦꯟ, ꯏꯃꯣꯁꯟ ꯑꯁꯤ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯕꯁꯤ ꯌꯥꯗꯦ꯫ ꯑꯁꯤ ꯈꯛꯇꯗ ꯇꯣꯡꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯐꯖꯔꯕ ꯐꯨꯔꯥ ꯑꯁꯤ ꯁꯥꯒꯠꯄ ꯌꯥꯗꯦ꯫ ꯋꯥꯈꯜꯁꯨ ꯆꯪꯉꯤ, ꯑꯗꯨꯅ ꯏꯃꯣꯁꯟ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛ, ꯇꯦꯂꯦꯟꯠ ꯃꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯑꯣꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯕ ꯑꯐꯥꯎꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯏꯃꯣꯁꯟ ꯑꯗꯨꯒ ꯁꯦꯟꯇꯤꯃꯦꯟ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯗꯥꯟ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯏꯁꯤꯡ ꯑꯁꯤꯗ, ꯃꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜꯒꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯏ꯫ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥꯔꯦꯡꯁꯤꯡ, ꯁꯩꯔꯦꯡꯁꯤꯡ
aduga makoina thanamba iba sing pare haiga aikoi da gyan na mai koi da bi base emotion du khakta na de masida makoi na khalamba yamna mai laraba mari chumaba chung biran cha do wakal mayam mama majang mayam mama madu de yawi anu madu su aikoi yeng basi yamna darkar ni aduna akoi mami chalaba Aurobindo na Sri Aurobindo haidana mayam haina riba Sri Aurobindo na hair bale literature is technical khatane yabi aikoi na literature sei kibo matam da mani pari manga oigadabani stanza si manga sagadabani pari asumai na sem gadabani asina chimba magi technique hairisi style technique asi amdana literature da masing khatane yabi aikoi na literature apoba literature ama just or patara ga di bisar pir patara ga di masi aikoi buana te pari go sinsina aro iba bisar ama literary product ama natraga artist na irameba fajaba painting ama madudi aro iba bisar pir ko matamda karina criteria waigani haibada ma content value se manunda kari yauri haibase masi yang maru we adna si Aurobindo na haibi alo ma literature isi mapam thomi aesthetic values du ma kane yati magi fajaba du ma kane yati fajaba lai ama yeba matamda magi aikoi de impression pibe yaba fajaba lai adu kane yati photo fajana sindok badu ma kana aikoi na painter ni artist ni na haibi yati maduda aikoi da kai ba ama bi ko ngamdraba magi content value se masi aikoi yang maru di aesthetic value se ma kane yati masi yang saying da so koi sab chana aikoi pa chimbe ai mahaki saying wahi bota ki fajaba tu ma kane yati content value se masi aikoi masi yang maru ni aduna aikoi buji Shakespeare ni lela sing 16th century de igibani Kalidaso wai aman bama tamda phau bibadu gumba kabi ni Tagore su yamna theng bada phau bibadu gumba kabi ni mai mamangda Tolstoy khangde Homer khangde adigi apoi di India ni tongan ba pithiri di tongan ba I ho mayam mamako makoi si matam ni nungsi nonglei nungsi sina makoi maming si akoi kundo ki ngamte hoi phawa akoi ilong nong na makoi si lei maramdi content value si amna literature da kana kuma artist sama ki magi product da akoi ni yel ko targa ni magi content value ado si Aurobindo na masi mu kare hai dia hada life value soul value aduga masi da akoi na judgment final judgment si akoi maslei sa akoi to ga kariba work of art sa kayamna aikoi gi life ki values mayam ama masai sa koi yawi aikoi gi atma na pamniba aikoi gi soul value se masai sa kayamna reflect to ngami saying sida kayamna reflect to ngami wari masa sida kayamna reflect to ngami upanas se sa kayamna reflect to ngami art ki product se sa kayamna reflect to ngami ai se masina matam gi nongle footprints on the sands of time and I kai Ignazi kabi long fellow gilodana matam ni torbang da akoi gilai mo isekta matakla lindraba kunam amai koi thanam dia aira di magi content value sia maruni ade emotion sentiment makta da yumpham waraga karigumba work of art dama akoi judge toba si aroi banate masini matakta magi thought value life value content value se wakan se masih yang darkar ni adu hauji ki madam dari anuba slogan anu so koi lae madu de koi na lam sida opa ngakani na lam sida chaw pa ngakani na lam sida ki lai hau dari yokhalak pa ngakani na koi lam sidi hawa si lam sidi environment lam sidi yumpham hoi hai da masidi phangai ba experience me apse aikoi artist amagi painting da aduga kabi amagi maki saying da masi reflect to thoi masi aikoi na masi mi isale haraga aikoi na yeng su yati aikoi na masi da yumma moi le haraga aikoi gi environment sida aikoi gi layout sida aikoi ni yeng jare haraga aikoi gi khut se aikoi tingthom na bokona badai ana anu boma dam sigi kholau ni aikoi locality aikoi ek to badai
ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁꯤꯆꯨꯋꯦꯁꯟ ꯂꯝꯁꯤꯒꯤ ꯂꯩꯍꯥꯎꯒꯤ ꯁꯤꯆꯨꯋꯦꯁꯟ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯛ ꯇꯧꯕꯗ ꯑꯗꯨꯕꯨ ꯊꯤꯡ ꯒ꯭ꯂꯣꯕꯦꯜꯂꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇꯅ ꯍꯤꯡꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯖꯨꯛ ꯅꯠꯇ꯭ꯔꯦ ꯂꯣꯏꯅꯃꯛ ꯏꯐꯥꯎ ꯐꯥꯎꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯔꯤ ꯅꯨꯡꯁꯤꯠꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯈꯪꯅ ꯑꯩꯈꯣꯏ ꯑꯦꯛ ꯇꯧꯕ ꯇꯥꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯂꯝꯁꯤꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯂꯝꯁꯤꯒꯤ ꯂꯩꯍꯥꯎꯁꯨ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ ꯋꯤ ꯃꯁ ꯑꯦꯛ ꯂꯣꯀꯦꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯠꯇꯤ ꯋꯤ ꯃꯁ ꯊꯤꯡ ꯒ꯭ꯂꯣꯕꯦꯜꯂꯤ ꯒ꯭ꯂꯣꯕꯦꯜꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯤ ꯑꯩꯈꯣꯏ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄ ꯇꯥꯏ ꯑꯗꯨꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯖꯤꯅꯁꯨ ꯍꯥꯏꯔꯝꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯊꯣꯡꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯟꯁꯤꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯒ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠꯁꯦ ꯑꯩꯈꯣꯏ ꯆꯪꯍꯟꯕꯒꯤ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯆꯪꯏꯕ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯨꯝꯗꯣꯛꯍꯟꯕꯗꯤ ꯇꯧꯔꯣꯏꯗꯧꯕꯅꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯕ ꯃꯤ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯪꯍꯟꯕꯗꯤ ꯗꯔꯀꯥꯔꯅꯤ ꯑꯗꯨ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯨꯝꯗꯣꯛꯍꯟꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯧꯕꯅꯤ ꯂꯝꯁꯤꯒꯤ ꯌꯨꯝꯐꯝꯗꯒꯤ ꯂꯩꯍꯥꯎꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯒꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯋꯤ ꯃꯁ ꯊꯤꯡ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟꯗꯤ ꯁꯥꯡꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯥꯔꯇꯤꯁꯁꯤꯡꯗꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯆꯪꯕ ꯗꯔꯀꯥꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤ ꯅꯔꯦꯟꯗ꯭ꯔꯖꯤꯠꯀꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯗ ꯑꯔꯣꯏꯕ ꯕꯤꯆꯥꯔ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯅꯤ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯕꯤꯆꯥꯔ ꯄꯤꯕꯁꯨ ꯑꯩ ꯉꯟꯃꯜꯂꯤ ꯑꯗꯨꯒ ꯅꯔꯦꯟꯗ꯭ꯔꯖꯤꯠꯇ ꯑꯩꯅ ꯎꯖꯔꯤꯕ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯃꯗꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯑꯗꯨꯒ ꯀꯕꯤ ꯑꯃꯒꯤ ꯑꯅꯤꯒꯤ ꯌꯥꯟꯁꯤꯟꯅꯕꯒꯤ ꯃꯁꯛꯁꯦ ꯃꯁꯤꯒꯤ ꯇꯦꯂꯦꯟꯠ ꯑꯃ ꯃꯉꯣꯟꯗ ꯂꯩꯕꯁꯤꯅ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯑꯅꯧꯕ ꯀꯕꯤ ꯑꯃ ꯑꯦꯗꯤꯁꯟ ꯇꯧꯋꯦ ꯍꯥꯏꯗꯅ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯗ Assistant Professor of Geography, Thagadwar Khartoum Masih ngomong dari sini, ay isang pilihan kita na rasay mana kasi na kamoy pagdamanan ng tuwan ba sa hindi dari kasi kung kita magta lingkir di ba atau yang ditemden Dr. E dinamani Professor Manipur Department MPU Thoron Mapu L. Joy Chandrasri dari masa takir ba Dr. M. Pilogutta Babu pada lengsin beri ba ahal menai guru mari mata sing ayo jawab wala sing kyan siawi marak sida JNB na podayagi principal punamapu aham magtada kurumjali Kedo na masih gari pungui thoron masih yang petana mai pa ai madrote ai function kyan organize tawe function kyan yawe adudagi masih yang lacing dia ba tak na sada basi yang tachuba Nuril Niam su akoi ma ki par tachili ba ai mutsuyaw na yang pinamay pa ko ni okay asigi da magdal chen bele pun magso ya na Thagatchali Thodo endok na atoi onitumen bibiri ba Dr. E dinamani matam kuina college di wazam su university di wazam birakpa samna hai ba ani ba sina nasigi ayung matam masida awa ba kaya kautok piraga nasigi function nasi di atoi onitumen bibiruna thoron nasida wa khara de nami bagi namda Thodo endok na organizing taraf tagi Thagatchali Norena, emo na laga, sumurnan uzat din naman ikangra, uzat din naman ay university lay bina, Norena ay ang sana kangi, ulit kawan madra ay hanap na tiudre, alam nang ay ngayon mo ay laki na ay natsali, adu yung yorokanda
ꯖꯃꯨꯅꯥꯒ ꯅꯣꯔꯦꯟꯒ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯌꯥꯔꯦꯅ ꯂꯥꯛꯑꯦ ꯑꯩꯅ ꯑꯁ ꯐꯔꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯌꯥꯎꯔꯒꯗꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯑꯅꯤ ꯃꯌꯥꯝ ꯄꯨꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯤ ꯑꯋꯥꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯐꯪꯁꯟ ꯑꯁꯤꯗ ꯊꯦꯡꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯥꯒꯠꯄ ꯐꯣꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯖꯣꯏꯆꯟꯗ꯭ꯔ ꯁꯤꯡ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔ ꯇꯥꯃꯣ ꯖꯣꯏ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯀꯧꯖꯩ ꯃꯇꯝ ꯁꯥꯡꯅ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯕ ꯑꯃꯁꯨꯡ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯏ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯜꯞ ꯀꯌꯥ ꯂꯧꯖꯔꯤꯕ ꯑꯃꯁꯨꯡ ꯁꯖꯦꯁꯟ ꯀꯌꯥ ꯄꯤꯔꯤꯕ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯅꯣꯔꯦꯟꯅ ꯏꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯨꯝꯃꯣꯏꯁꯦ ꯑꯩ ꯁꯩꯔꯦꯡꯁꯦ ꯌꯥꯝ ꯏꯔꯦ ꯅꯪ ꯀꯅꯥꯒ ꯇꯥꯟꯅꯁꯤꯒꯦꯅ ꯍꯪꯉꯦ ꯑꯩꯅ ꯁꯨꯝꯃꯣꯏꯁꯦ ꯅꯣꯔꯦꯟ ꯑꯩ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤꯒꯤ ꯑꯩ ꯃꯤ ꯂꯣꯏ ꯈꯪꯅꯩ ꯑꯩ ꯌꯥꯝ ꯃꯣꯏ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ ꯑꯩꯈꯣꯏ ꯃꯔꯛꯁꯤ ꯑꯣꯏꯔꯒꯁꯨ ꯅꯪ ꯊꯣꯡꯒꯥꯟꯒꯤ ꯊꯣꯛꯆꯣꯝꯒꯤ ꯏꯕꯣꯟꯒꯤ ꯇꯥꯟꯅꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯃꯣꯖꯣꯏ ꯑꯣꯏꯔꯁꯨ ꯇꯥꯟꯅꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯇꯥꯃꯣꯖꯣꯏ ꯃꯅꯥꯛꯇ ꯆꯠꯂꯦ ꯆꯠꯂ ꯃꯇꯨꯡꯗ ꯁꯨꯝꯃꯣꯏꯁꯦ ꯑꯩ ꯎꯅꯔꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯖꯦꯁꯟ ꯌꯥꯝ ꯄꯤꯔꯦꯅ ꯍꯥꯏꯔꯕꯗꯤ ꯐꯔꯦ ꯇꯥꯑꯅ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯣꯟꯗ ꯄꯤꯒꯅꯤ ꯇꯥꯃꯣꯖꯣꯏꯅ ꯁꯖꯦꯁꯟ ꯀꯌꯥ ꯄꯤꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗ ꯑꯩ ꯑꯣꯏꯅ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏꯅ ꯅꯤꯡꯖꯩ ꯑꯁꯤꯒꯤꯗꯃꯛꯇ ꯇꯥꯃꯣꯖꯣꯏꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯥꯏꯔꯤꯛ ꯃꯁꯛ ꯇꯥꯛꯄꯤꯔꯤꯕ ꯗꯥꯛꯇꯔ ꯑꯦꯝ ꯂꯤꯌꯣꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯗ꯭ꯔꯃꯥ ꯏꯕ ꯔꯦꯗꯤꯑꯣꯒꯤ ꯁꯩꯔꯦꯡ ꯀꯌꯥ ꯑꯃꯗ ꯏꯕꯤꯔꯤꯕ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯅ ꯇꯥꯔꯤꯕ ꯄ꯭ꯂꯦ ꯔꯥꯏꯠ ꯑꯃꯅꯤ ꯗꯥꯛꯇꯔꯒꯤ ꯏꯃꯨꯡꯁꯨ ꯑꯩ ꯌꯥꯝ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯩ ꯗꯥꯛꯇꯔꯒꯤ ꯃꯌꯥꯝꯕ ꯑꯩ ꯐꯖꯅ ꯇꯤꯟꯅꯖꯩ ꯏꯃꯨꯡꯒꯤ ꯑꯉꯥꯡꯐꯥꯎ ꯑꯩ ꯐꯅꯌꯥꯝ ꯈꯪꯅꯩ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯤꯌꯣꯕꯗꯗꯤ ꯑꯩ ꯉꯁꯤꯐꯥꯎꯒꯤ ꯃꯅꯨꯡ ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯎꯅꯩ ꯍꯦꯛ ꯊꯨꯡꯉꯕꯒ ꯑꯩꯅ ꯑꯣꯖꯥꯒ ꯎꯅꯖꯩ ꯑꯩꯅ ꯑꯣꯖꯥ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯗꯒꯤ ꯏꯌꯥꯝꯕꯁꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯪꯉꯤ ꯑꯣꯖꯥꯅ ꯈꯨꯝꯕꯤꯔꯦ ꯑꯩ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯖꯩ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯉꯁꯥꯏꯒꯤ ꯁꯥꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯤꯅꯤꯠ 5-10ꯗ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯤꯔꯤꯕ ꯁꯛ ꯇꯥꯛꯈꯤꯕꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯄꯥꯗ꯭ꯔꯁꯨ ꯌꯥꯔ ꯃꯥꯟꯅꯦꯅ ꯈꯜꯂꯤ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯈꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥ ꯄꯤꯌꯣꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ